Wari chapuna tabiribasingbu taramna okchari. Ngasigi tangkak asi haujadringayda tabiribasingda ningsingjaba amana. Wari asida yauriba amadi palliba kaya asi kana amataga mari leinajade. Pumnamak wakhalgi paringni. Soikiba lankiba yauraklabasu pumnamakna ngakpigani. Lobirasi Amit Kumar Huidrombagi Block number 2 ahum suba tangka. Sanaribasing adu munna yengduna leiribasi atay kanasu nate nungsini. Pahakti ngasi phawba mathamoy kaiduna leiribani. Karino kamdonano ikhang khanghaudana mahaki hek pache chawbabu si kiba aduda jenariba angau sanada laman khumningbana ngauribani. Adubu tanja amadi matam chadabana maram oiraga kha chiktuna khangle. Nimidangi matam osilakle. Mahai masa masagi room da changnaduna lairik paba haunari. William hoisu lairik puthoktuna panari. Adubo mathaki floor aduda kanagumba amana kuisat chatpagi dang tawba makoltu tarai. Ahanbadadi thoina amata khanjalude. Adubo kona sum tasilakba adudadi William do wakhal ama lai. Lairik paramba adu phat khumjili. Aduga manakong adu thangatuna mathakta chatliba adu munna tari. Amuksu tarai makoldu sum hanjin tarakba adudagi tuminna mamanaba punsibada chirol tawi. Bye mathakta si tabro punsibana ha karibo mathakta dong tawrisi tadraba punsibana tai William na kana hoijano punsibana khangde haina khumlai. William na yenglu sira haina haibada punsibana as tandro William na yengluslo asi hairaga William do phuk haugalai. Aduga mapan lomda tapna thoklai. Mahakna tholakwa matamda ataidusu mangonda loina yengnaduna lehoi. Matungdana punsibadu soli inarai. Asumna makhoi ani berenda adu yaure. Maduda William na hangi. Bai kadongda kage punsiban hari. Sigi ekhoi sarhoi leiba kase asigi nakandane. Asumna mabani tapna istiar aduda karakba haure. Berenda adubudi mai loina thanbanina ngali. Adubo mathaklomda kakiba istiar adugidi mai amata thandabanina pumamami. William di toina thengna salakpai khangningbani henmanduna lakbani. Adubo punsibadi hana sugumbasi khara thengnarabasu tasengna mahakti kijai. Aduna maram oraga William gi matungda lakabasu tungmang akoibadu koyeng yengaga lai. Khajiktan karaga adum lairaba mafamnina mafamdu yaure. Mathakta mi changnadaba changba yade haibagumna istiar aruibada jinganadi khanjili. Adubu pangwangwangnadi khadabanina irai laina kanba yai. Asumna makhoi ani jinga adu kanthoklaga lakpada mathak pura yaure. Mathak adudi pumamami. Mamlabasu mamna akoiba aduda William di samtoktana kana lairi haina kanna thiri. Aduga somdana punsibadi maningduda paktharaga nak yeta koyeng yengduna lai. Mamga mambanina kanasu udre. Adubo William na jingnaba kharadi adumak phauri. Somdasu punsibana tapna paktharaga laamba adu khanghaudana magi lengjumda mi amana pairakpa adudadi ima haina lauraga khangprik khangduna sienthakre. Aduga jinga khaduna thamliba aduda tusinbada istiar duda punna tharo maro ontharai. Madu tabada ka aduda leiramba makhoigi warden adu thoklai. Torchlight ama pairaga maduda mahakna ure. Punsibadi laimaida tusilaga leirami. Istiar mathaklomdana William patho amadi yaima leirami. Warden hari kaidoriba noidi sida ha kaidoba karuino noibo ina sigi mathakta kaba yade haiba natro kaidoba karuino ba. Warden aduna saurapna nganglakpa adudadi pathona mamaido nontharaga tapna khumlai. Sir soikre akhoi matung tawraroi. Warden hari kayadi yame ibo nangna aingonda matung tawraroi harise noi ni saga sijanabro churup thapka karuira natraga yuro guliro. Warden hanglakliba wahang simakti makhoi amata tawdabanina yaimana yamna thausadaba mawongda khumlai. Sarai khoi adumbadi tawde hajadraga akhoi loina check tawbiyo. Mahaki asigumba usittaba manba mawong asida hena sauninglaktuna Warden aduna makha amuk seitharai. Kariba aina ngangisi karino di khandana onthoklaga sukumine
ꯐꯨꯗꯔꯛꯎꯔꯣ ꯅꯣꯏ ꯑꯩꯒꯤ ꯃꯤꯍꯨꯟ ꯈꯪꯒꯦꯔꯣ ꯅꯣꯏ ꯑꯁꯨꯝꯅ ꯈꯣꯟ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯗ ꯃꯈꯣꯏꯅꯁꯨ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯇꯞꯊꯗꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯉꯁꯥꯏꯗꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯋꯤꯂꯤꯌꯝ ꯃꯔꯣꯜ ꯊꯣꯛꯂꯛꯂꯦ ꯁꯥꯔ ꯑꯩꯅ ꯃꯊꯛꯇ ꯗꯣꯡ ꯗꯣꯡ ꯇꯧꯋꯦꯅ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯌꯦꯡꯉꯝꯕ ꯁꯥꯔ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯋꯥꯔꯗꯦꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯅꯣꯏꯗ ꯍꯥꯏꯗꯕ꯭ꯔꯕ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯏꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ ꯖꯤꯡꯒꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯊꯛ ꯑꯁꯤꯗꯕꯨ ꯀꯅꯥꯅꯣ ꯀꯣꯏꯆꯠ ꯆꯠꯇꯣꯏꯁꯤꯕꯣ ꯏꯔꯥꯡ ꯁꯥꯒꯅꯕ ꯋꯥꯊꯤ ꯇꯧꯔꯅꯨ ꯌꯦꯡꯅꯤꯡꯗꯦ ꯆꯪꯉꯨ ꯆꯠꯂꯣ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯁꯥꯎꯅ ꯆꯩꯔꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯍꯩ ꯃꯍꯩ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯦ ꯑꯇꯩ ꯂꯩꯃꯤꯟꯅꯕꯁꯤꯡꯗꯨꯁꯨ ꯀꯩꯅꯣꯝꯃ ꯇꯧꯈꯤꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯄꯨꯂꯞ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯩꯗꯧꯔꯤꯅꯣ ꯍꯪꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯋꯤꯂꯤꯌꯝꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯋꯥꯔꯗꯦꯟꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯅꯤꯜꯅꯤ ꯈꯟꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯋꯥꯅꯤ ꯐꯅ ꯌꯥꯝꯅꯗꯤ ꯂꯥꯏ ꯈꯨꯔꯨꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯍꯟꯗꯤ ꯍꯟꯗꯦ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯈꯜꯂꯒ ꯂꯩꯅꯔꯕꯒꯤ ꯋꯥꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯌꯥꯝꯅ ꯇꯝꯅꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯋꯤꯂꯤꯌꯝꯁꯨ ꯁꯣꯝꯗ ꯋꯥꯈꯜ ꯇꯧꯔꯤ ꯃꯥꯗꯤ ꯊꯣꯏꯅꯕꯨ ꯀꯤꯗꯦ ꯍꯦꯟꯅ ꯈꯪꯅꯤꯡꯃꯟꯕꯒꯤ ꯃꯌꯥꯏꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯍꯦꯟꯅ ꯑꯗꯨꯝ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯩ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯗꯨ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕꯅ ꯚꯥꯏ ꯉꯁꯥꯏ ꯏꯕꯥꯅꯤ ꯆꯪꯕꯗꯣ ꯑꯗꯨꯗ ꯂꯦꯡꯖꯨꯝꯗ ꯀꯅꯥꯅꯣꯃꯅ ꯄꯥꯏꯔꯛꯏꯅꯦꯃꯦ ꯃꯗꯨ ꯇꯥꯕꯗ ꯌꯥꯏꯃꯒ ꯄꯥꯊꯧꯒꯗꯤ ꯇꯤꯛ ꯇꯤꯛ ꯅꯣꯛꯏ ꯌꯥꯏꯃꯅ ꯅꯣꯛꯅ ꯃꯥꯅ ꯀꯤꯔꯤꯕꯗꯨ ꯀꯅꯥꯅꯣ ꯇꯥꯛꯂꯛꯏ ꯌꯥꯏꯃꯅ ꯑꯄꯪꯕ ꯑꯩꯅꯤꯅꯦ ꯅꯪꯉꯣꯟꯗ ꯄꯥꯏꯔꯛꯏꯗꯣ ꯅꯕꯥꯅꯤꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯕꯗꯨꯗ ꯒꯦꯍꯜꯂꯨꯁꯦꯅ ꯏꯕꯥꯅꯤ ꯑꯃꯨꯛ ꯏꯟꯅꯔꯛꯄꯅꯦ ꯑꯗꯨꯗ ꯅꯪꯗꯤ ꯀꯤꯒꯟꯕꯅꯤꯅ ꯑꯗꯨꯝ ꯀꯤꯔꯒ ꯆꯦꯜꯂꯛꯄꯗ ꯇꯨꯁꯤꯟꯕꯩ ꯄꯨꯟꯅ ꯋꯥꯊꯤ ꯆꯥꯃꯤꯟꯅꯔꯦꯗꯅ ꯃꯥꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯣꯏ ꯁꯨꯕ ꯑꯩꯅꯒ ꯈꯔ ꯀꯤꯒꯜꯂꯦ ꯅꯣꯏꯅ ꯈꯪꯗꯗꯅ ꯇꯧꯔꯤꯅꯦ ꯋꯤꯂꯤꯌꯝ ꯏꯕꯥꯅꯤꯅ ꯆꯠꯂꯤꯗꯣ ꯀꯩꯅꯣꯃꯒꯤ ꯃꯈꯣꯜ ꯇꯥꯕꯩꯅꯤ ꯄꯥꯊꯧꯅ ꯍꯥ ꯀꯔꯤ ꯃꯈꯣꯜ ꯄꯨꯟꯁꯤꯕꯅ ꯑꯁ ꯅꯍꯥꯟꯈꯩ ꯇꯥꯕꯗꯣ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ ꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯅꯣꯡꯃ ꯌꯦꯡꯕ ꯆꯠꯂꯤꯗꯨꯗꯤ ꯑꯗꯣ ꯀꯅꯥꯝꯁꯨ ꯂꯩꯔꯝꯗꯦ ꯀꯤꯗ꯭ꯔꯣ ꯅꯣꯏꯕꯣ ꯅꯣꯏꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯤꯂꯤꯌꯝꯗꯨ ꯍꯦꯟꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯦ ꯋꯤꯂꯤꯌꯝꯅ ꯚꯥꯏ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯑꯝꯇ ꯍꯥꯏꯌꯣ ꯇꯝꯅꯕ ꯀꯥꯏꯗꯣ ꯇꯧꯕ꯭ꯔꯕ ꯌꯥꯏꯃꯅ ꯑꯁ ꯅꯪ ꯀꯤꯅꯦꯅ ꯍꯥꯏꯗꯕꯩ ꯋꯥꯅꯤ ꯇꯝꯗꯦ ꯑꯗꯨꯝ ꯈꯔ ꯇꯝꯅꯕꯅꯦ ꯋꯤꯂꯤꯌꯝꯅ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯅ ꯍꯪꯕꯗ ꯐꯖꯅꯁꯨ ꯍꯥꯏꯗꯕ ꯄꯥꯊꯧꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯨꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯅꯪ ꯂꯥꯛꯄꯒ ꯀꯤꯈꯤꯅꯦꯅ ꯍꯥꯏꯗꯕꯩ ꯋꯥꯅꯤ ꯄꯨꯟꯁꯤꯕꯅ ꯌꯥꯔꯦ ꯅꯣꯏ ꯋꯥꯔꯤꯗꯨ ꯇꯣꯛꯑꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯣꯔꯦꯟ ꯇꯨꯝꯕ ꯌꯥꯗꯅꯕ ꯊꯕꯛ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯗ ꯃꯍꯥꯛ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯆꯤꯡꯅꯔꯤꯕꯗꯨ ꯆꯨꯝꯂꯦ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯧꯔꯨꯔꯕꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯌꯥꯔꯛꯂꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯂꯥꯡꯇꯛꯅꯔꯤꯕ ꯄꯨꯝꯕꯁꯤ ꯀꯣꯛꯀꯦ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯊꯣꯏꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯃꯇꯝꯁꯨ ꯆꯠꯈꯤꯕ ꯈꯪꯍꯧꯗꯕꯅꯤꯅ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯥꯟꯅꯒꯨꯝꯅ ꯕꯦꯜ ꯑꯗꯨ ꯌꯩꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯀꯨꯝꯊꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯋꯤꯂꯤꯌꯝꯗꯤ ꯈꯪꯅꯤꯡꯃꯟꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯊꯛꯂꯣꯝꯗ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯦ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯑꯁꯤ ꯎꯕꯖꯥꯠꯂ ꯈꯟꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯆꯠꯂꯤ ꯎꯗ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯍꯟꯗꯛꯇꯤ ꯎꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯤꯆꯟ ꯑꯗꯨ ꯌꯧꯔꯗꯨꯅ ꯆꯥꯛꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕꯁꯨ ꯋꯤꯂꯤꯌꯝꯗꯤ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯗꯤ ꯀꯤꯗꯨꯅ ꯆꯦꯜꯂꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯦꯟꯅ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯕꯅ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯅ ꯎꯪꯗꯨꯅ ꯂꯩꯔꯦ ꯆꯥꯛ ꯇꯣꯛꯑꯒ ꯍꯜꯂꯛꯄꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯑꯀꯣꯏꯕꯁꯤ ꯂꯣꯟꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯕꯦꯠ ꯌꯧꯅꯔꯐꯥꯎ ꯋꯥ ꯃꯆꯦꯠ ꯑꯃ ꯉꯥꯡꯗꯈꯩ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯟꯅꯔꯦ ꯑꯇꯩꯗꯨꯗꯤ ꯍꯥꯟꯅꯒꯨꯝ ꯃꯍꯩ ꯐꯃꯨꯡ ꯁꯦꯝꯅꯈ꯭ꯔꯦ ꯑꯗꯨꯒ ꯋꯤꯂꯤꯌꯝꯁꯨ ꯁꯠ ꯁꯦꯝꯖꯤꯜꯂꯒ ꯇꯨꯝꯕ ꯁꯥꯗꯨꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯇꯩꯗꯨꯗꯤ ꯇꯨꯝꯕꯁꯨ ꯌꯥꯎꯅꯔꯛꯂꯦ ꯅꯥꯈꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯅꯔꯛꯂꯦ ꯅꯥꯈꯣꯛꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯁ꯭ꯀꯨꯇꯔ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯌꯥꯗꯕ ꯃꯥꯟꯕꯁꯨ ꯌꯥꯎꯔꯛꯄꯗꯨꯗ ꯋꯤꯂꯤꯌꯝ ꯈꯥꯡꯅꯣꯛ ꯍꯦꯛ ꯅꯣꯛꯅꯤꯡꯉꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯇꯨꯝꯁꯤꯟꯅꯕ ꯁꯥꯔꯤꯁꯤ ꯑꯇꯩ ꯈꯪꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤ
असुम असुम थेंजिल्लकपदे हौजिक्ति 12 खरदि हेले मोय खरना नाखोकनरिबा अदुगा फगलांग गारी अदुगी कता मखोलदु खक ngaire तारिबसे फना वाना ngaइजरकलसु थेंजिल्लकप कौबनिना विलियम हाइफेट उइथरप तौरई फना खांगनबदि होनजबनी अदुबो उइबा असुम असुम हेंजिलई अदुबो मखोगी का अदुदा पुखम अमा तारकपगी खोंजेलदुदी ममित खांगसिंग सिंगी फुक हौगतुनि येंगी अदुबो अतै तुमिनरिबा ममानबसिंग अदुदी मची अमत हेक लेंगनदे यामना फजना तुमनर माले खंदुना विलियम ममितु फागली फागली तौरगा कुमथरई अदुगा मयामगी बेट थानरिबगी मयाइदा लैरिबा अदुदा येंगो मतमददी करिमतसु लेरमद्रे गायहाक्तंगदी महाक्सु खंजानै महाक्ना ताख्रिबा मखोल अदु कदोमद ओइबा जानो का असिदा नत्तबरा नत्रगा भापना तारुबा ओइरिरा हाइना अदुबु तंजा असिदा खंगहौदना महाक्सु मपान थोंनिंगलखी विलियमना अस तल्लेदा अमुक मपान थोउदोसे अइबु मोय हौदोकिसिराने अस थवैना ngaइखे ngaइरगा मोय अमुक याहोलरोगेदा असी हाइदुना विलियम मपालोमदा थोलकले महाक्ना थोंग हांगदोको मतमददी अंगौ सनादो थोंजिन मया अदुवाइदा तुम्बनिना ताहौरे मदु ताबदा महाक्सु मिकप थोकलई ममित अदु सुरु सुरु नोइरगा येंगलकपदा कनागुंबा अमा थोकिबदु हाइफेट उहौरे अदुबो कनानो हाइबदी खंगहौद्रे विलियम सु प्रप प्रप करिसु नाचुंगदना स्टेयर अदुदा मखाद कुमथरई अदुगा टॉयलेट तमना चले मखागी फ्लोर लेरिबा 11 गे बॉर्डर सिंग अदुसु लोइना तुमनबा माले शॉर्ट पेट फाव हाइदे बेरेंदा अदुदा असुम लाकपदा टॉयलेट लोमदा मी लेबगी मखोल अमुक तारई वाखलदा खलै महाकुंबा कनानो अथेंगबदा टॉयलेट सिजनैसि हाइदुना असुमना मोंग हादना लाकपदुना टॉयलेट यौरे मैदी लोइना थाले बाथरूम टॉयलेट पुलप चाउना समनरगा लैबनी यूरिनल गी जगह अदुदा चंगदुना मपान थोकनिंगै थंगनना लेरिबा टॉयलेट अदुदा इसिंग हैथबगी मखोल तारई महाक्सु मी लेरिबोय खंदुना वाखलदु फ्री ओइथोई अदुबो महाक्ना मपान थोकपा लोइरा फावबदा हैथरिबा इसिंगदु मखोलदु लोइबा नाइसिलक्तरे मतम अदुददी महाक्सु वाखल अमा लाई महाक्ना चिंगनरंबा अदु सोइररोय खंदुना तुमिना खोंथांग मखोल थोखंदना टॉयलेट अदुगी ममांगलोमदा लाई टॉयलेट अदुदी मनुंगदा लोनबो ओइबनिना हांगदोकपदि याररोय खांगी अदुबो मी लेरमदि हाइदुना अहानबदा कौवे टॉयलेट लेरेदु कनानो अमुरक हंगबा सिदा कनामतन खुमलक्त्रबदा अमुकसु खोंजेल हौना कोक्सिले कनानो हाइबने सार होइरो हंदकसु खुमक्ते अदुबो हैथरंबा इसिंगी मखोल अदुदी लेपख्रे कनामतसु खुमलक्ते इसिंग हैथबसु लेपख्रे हाइदुना थोंगदुगी मनाक्ता नपसिलगा थोंगदु नंबा हौई मनुंगदा लोक तौबा माले इनबदा चते मतंग सिदा महाकी वाखलदा अमुकसु पाखतबा फावरई मदुदी कनागुंबा अमा मदुदा चंगलगा खोंग हामिंगैदा वांथख्रबा जाला हाइना मदु हेक खलकपा मिकुप्ता थोंगदो खरगी हेना कन्ना नमसिले अदुबो मची अमा फाव लेंद्रे पाखतपा अमगा लोइनना थोंगदो अमुक्तंग अरोइबा शक्तिदा कावी मतम अदुददी थोंगी लोकतु टेकलगा हांगदोरकले महाक्ना खलंबा पुंबदु पुंगोन ओनरमले मनुंगदा कनामतसु लेरमद्रे अदुगा कोंजिन अदुसु थिंगदुना लेरमी इसिंग मचेत अमा फाव मफमदुदा हैदोकपगी ममी लेरमदे मतम अदुदा महाक खंगले मदुदी तसेंगना मखोइना लेरिबा मफमसी तमनरे हाइबसी अदुबो माना खंगनिंगलिबदी तमनरिबगी मरम अदुगा महाकी ममित बगना उनिंगबा अदु खंगनी अदुबो कनाना खंगबा ngami अदुबो कनाना खंगबा ngami असिगुम्बा थबकसिदा सागो नरुबसी अफबा ओइ हाइबा अदुबो महाक चिंगनबा हेलकपदगी टॉयलेट अतै सिंगदुसु लोइना हांगदोकलगा येंगबदा करिमता हेक थेंगनदे इसिंग मरिक अमा फावबा पक्पा उद्रे इनखलकपगी हौनबी अकी अखंग लैते हाइबदुगा पांखकने महाकना खल्लिबसे कनागुम्बा खरनदी अंगाउबनी फाव हाइबा सोइररोय माना खल्लिबा तौरिबा सिंगसे करिमता लैत्रे खंदुना महाक ममाय एदु लैथोरकपा मतमददी महाक हेक ममांगदा नुपा अमा वांद्रिंग वांगना लेपगा लेरंबा अदुददी खंगप्रेक खंगदुना मनिंग हंदुना ताई अदुबो नुपा अदुदी अतै कनासु ओइरमद्रे अंगौ सनान हाइरई अथेंबसिदा नतोमता सिदा कैदौरिनो हा विलियम अंगौ सनाना हंगलकलिबा अदु फजना खुमदे खंखिबगी पाखतपदुना अस वान तौरमबने
ꯅꯪꯁꯨ ꯇꯧꯒꯦ ꯀꯨꯝꯃꯩꯔꯣ? ꯅꯪ ꯊꯣꯛꯈꯤꯕꯗꯨꯗ ꯑꯩꯁꯨ ꯇꯧꯒꯦꯅ ꯀꯨꯝꯃꯩꯅꯤ. ꯅꯇꯣꯝꯗ ꯀꯤꯗ꯭ꯔꯣ ꯅꯪ? ꯋꯤꯂꯤꯌꯝ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝꯗꯤ ꯈꯨꯝꯗꯅ ꯑꯇꯣꯞꯄ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯛꯏ. ꯇꯧꯔꯣ, ꯇꯧꯔꯨꯔꯣ. ꯑꯩ ꯉꯥꯏꯔꯝꯃꯒꯦ. ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯁꯤ. ꯑꯉꯧ ꯁꯅꯥꯅ. ꯀꯤꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ. ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯧ ꯁꯅꯥꯗꯨ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯣꯏꯂꯦꯠꯇꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯊꯋꯥꯏ ꯑꯃ ꯄꯥꯏꯊꯣꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯁ꯭ꯀꯨꯜꯁꯨ ꯍꯥꯟꯅꯒꯨꯝꯅ ꯆꯠꯅꯔꯦ. ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯋꯤꯂꯤꯌꯝ ꯃꯍꯥꯛꯅ ꯈꯟꯖꯕ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯗ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ. ꯄꯥꯊꯧꯅ ꯍꯥꯏꯔꯛꯏ. ꯁꯤꯗ ꯐꯝꯃꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯗꯕ꯭ꯔꯣ? ꯋꯤꯂꯤꯌꯝꯅ. ꯌꯥꯎꯗ꯭ꯔꯤꯌꯦ, ꯂꯥꯛꯇꯕ ꯃꯥꯜꯂꯦ. ꯇꯨ, ꯉꯔꯥꯡꯗꯤ ꯑꯁꯤꯒꯤ ꯃꯅꯤꯡꯒꯤ ꯕꯦꯟꯁꯤꯗ ꯐꯝꯕꯅꯤ. ꯌꯥꯏꯃꯅ. ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯁꯤꯅꯗꯤ ꯂꯥꯛꯑꯔꯣꯏ. ꯄꯨꯡ ꯊꯦꯡꯉꯦ. ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯕꯦꯜ ꯄꯤꯔꯛꯑꯅꯤ. ꯋꯤꯂꯤꯌꯝꯅ. ꯂꯥꯛꯄꯁꯨ ꯌꯥꯏꯌꯦ. ꯉꯥꯏꯈꯣ ꯅꯣꯏꯁꯨ. ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ. ꯑꯁ, ꯑꯩ ꯁꯤꯒꯨꯝꯕꯩ ꯊꯕꯛꯁꯤ ꯍꯩꯗꯤ ꯍꯩꯅꯗ꯭ꯔꯕꯅꯤꯍꯦ. ꯌꯥꯏꯃꯅ. ꯌꯥꯔꯦ ꯅꯪꯗꯤ ꯑꯄꯪꯅꯤꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯨꯠꯇ ꯆꯣꯞꯄꯤ. ꯑꯩꯅ ꯈꯔ ꯁꯤꯡꯅꯕ ꯇꯝꯕꯤꯔꯁꯨ ꯌꯥꯗꯦ. ꯑꯁꯨꯝꯅ ꯐꯥꯒꯤ ꯍꯦꯛ ꯇꯧꯅꯗꯨꯅ ꯂꯩꯔꯤꯉꯩ ꯕꯦꯜ ꯑꯗꯨ ꯇꯥꯁꯤꯜꯂꯛꯏ. ꯋꯤꯂꯤꯌꯝ ꯊꯃꯣꯏꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯌꯣꯝꯂꯦ. ꯉꯔꯥꯡ ꯈꯛꯇ ꯃꯁꯛ ꯎꯔꯒ ꯃꯃꯤꯡ ꯐꯥꯎ ꯈꯪꯗꯕ ꯑꯗꯨꯗ ꯑꯁꯨꯛ ꯊꯨꯅ ꯈꯣꯏꯗꯥꯔꯨꯕꯁꯤ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯒ ꯂꯩꯔꯦ. ꯕꯦꯜ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯊꯣꯛꯂꯦ. ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅ ꯂꯦꯞꯂꯦ. ꯑꯗꯨꯕꯨ ꯑꯇꯩ ꯁꯥꯇ꯭ꯔ ꯈꯔꯗꯤ ꯊꯦꯡꯅ ꯂꯥꯛꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯒ ꯑꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯄ꯭ꯔꯞ ꯊꯝꯕ ꯆꯪꯅꯔꯨꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯗꯨ ꯑꯃꯨꯛ ꯌꯥꯎꯔꯤ. ꯃꯗꯨꯗ ꯃꯔꯛꯇ ꯌꯦꯡꯉꯕꯁꯨ ꯎꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯔꯛ ꯑꯣꯏꯕꯅꯤꯅ ꯂꯣꯏꯅꯃꯛꯀꯤ ꯃꯁꯛ ꯃꯑꯣꯡꯗꯤ ꯃꯍꯥꯛꯅ ꯎꯕ ꯅꯠꯇꯦ. ꯋꯤꯂꯤꯌꯝ ꯑꯁꯥ ꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯨꯛꯊꯔꯒ ꯂꯩꯕ ꯑꯗꯨꯗ ꯑꯇꯩ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯌꯦꯡꯅꯔꯒ ꯅꯣꯛꯂꯦ. ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯂꯣꯏꯔꯦ. ꯀ꯭ꯂꯥꯁꯇ ꯃꯍꯩ ꯂꯣꯏꯅ ꯆꯪꯅꯔꯦ. ꯋꯤꯂꯤꯌꯝꯁꯨ ꯕꯤꯠ ꯌꯥꯝꯅ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯏ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯦꯟꯁꯇ ꯐꯝꯊꯩ. ꯅꯧꯅ ꯀ꯭ꯂꯥꯁꯃꯦꯠ ꯑꯃ ꯁꯦꯝꯈꯤꯕ ꯃꯩꯖ꯭ꯔꯥꯎꯁꯨ ꯐꯝꯊꯔꯛꯏ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯁꯥꯏꯠꯇꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯃꯦꯡꯕ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯋꯤꯂꯤꯌꯝꯗꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯎꯔꯦ. ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯑꯗꯣ. ꯃꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ. ꯃꯍꯥꯛꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤꯠ ꯆꯥꯅꯔꯦ. ꯉꯥꯏꯍꯥꯛꯇꯤ ꯃꯤꯠ ꯆꯥꯅꯩ. ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯑꯁꯨꯝ ꯑꯣꯟꯊꯣꯛꯈꯤ. ꯃꯁꯝ ꯃꯅꯥ ꯅꯤꯡꯊꯤꯖꯅ ꯄꯨꯟꯈꯠꯂꯝꯕ ꯑꯗꯨ ꯇꯞꯅ ꯆꯣꯏꯅ ꯇꯥꯔꯛꯈꯤ. ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯏꯃꯨꯛ ꯉꯥꯡꯁꯤꯟꯈꯤ. ꯃꯆꯤꯟꯕꯥꯜ ꯑꯗꯨꯁꯨ ꯇꯞꯅ ꯃꯨꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯃꯌꯥ ꯑꯗꯨꯗꯒꯤ ꯀꯣꯡꯒꯣꯜ ꯊꯣꯛꯅ ꯍꯨꯏꯌꯥ ꯑꯅꯤꯗꯨꯁꯨ ꯁꯥꯡꯇꯣꯔꯛꯏ. ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯋꯤꯂꯤꯌꯝꯗꯤ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤꯕꯅꯤ. ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯁꯤꯗꯁꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ. ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ. ꯌꯥ ꯂꯥꯡꯂꯝꯕ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ. ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯕꯥꯅꯤ ꯈꯛꯇꯃꯛ ꯉꯥꯏꯈ꯭ꯔꯦ. ꯑꯁꯨꯝꯅ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯟꯈꯤꯕ ꯃꯇꯝꯗꯗꯤ ꯋꯤꯂꯤꯌꯝ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯦ. ꯑꯀꯤꯕ ꯁꯨꯝ ꯐꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜꯁꯨ ꯍꯦꯟꯒꯠꯂꯛꯏ. ꯅꯤꯡꯁꯥ ꯁꯣꯔꯁꯨ ꯀꯟꯅ ꯍꯣꯟꯕ ꯍꯧꯔꯛꯏ. ꯄꯥꯈꯠꯄꯒꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯔꯛꯏ. ꯑꯗꯨꯒ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯟꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯆꯥꯒꯗꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩ. ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯩꯖ꯭ꯔꯥꯎꯅ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯔꯒ ꯋꯥ ꯉꯥꯡꯂꯛꯄꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ. ꯚꯥꯏ, ꯀꯅꯥꯅꯣ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ? ꯍꯨꯃꯥꯡ ꯃꯄꯤꯒ ꯀꯥꯔꯤꯁꯤꯅ? ꯋꯤꯂꯤꯌꯝ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ. ꯍꯥ, ꯀꯔꯤꯕꯣ? ꯃꯩꯖ꯭ꯔꯥꯎꯅ, ꯑꯝꯇ ꯆꯨꯝꯅ ꯐꯝꯃꯨꯁꯦ. ꯍꯨꯃꯥꯡꯒ ꯀꯥꯈꯠꯂꯛꯏꯁꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦ. ꯑꯁ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯃꯝꯃꯨꯔꯦ. ꯀꯩ ꯋꯥꯈꯜꯅꯣ? ꯀꯩꯁꯨ ꯅꯠꯇꯦꯗ. ꯏꯁ, ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯍꯦ. ꯀꯩꯁꯨ ꯅꯠꯇꯦꯕ. ꯁꯨꯝ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯑꯗꯨꯏꯅꯦ. ꯅꯨꯄꯤꯒꯤꯔꯣ ꯍꯥꯏꯁꯦ? ꯑꯗꯨꯝꯅ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗꯗꯤ ꯋꯤꯂꯤꯌꯝ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ. ꯑꯗꯨꯒ ꯍꯪꯂꯒꯦꯁꯨ ꯈꯜꯂꯦ. ꯚꯥꯏ, ꯃꯃꯥꯡ ꯆꯍꯤꯗ ꯀꯔꯤ ꯀ꯭ꯔꯥꯏꯝꯒ ꯊꯣꯛꯈꯤꯒꯦ? ꯈꯪꯍꯧꯕ꯭ꯔꯣ? ꯑꯩꯗꯤ ꯁ꯭ꯀꯨꯜ ꯀꯌꯥ ꯀꯥꯗꯕꯅꯤꯅ ꯈꯪꯍꯧꯗ꯭ꯔꯦ. ꯃꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯃꯩꯖ꯭ꯔꯥꯎꯗꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯑꯀꯣꯏꯕꯗꯨ ꯁꯠ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯃꯆꯤꯟ ꯈꯨꯝꯂꯒ ꯍꯥꯏꯔꯛꯏ. ꯀꯣꯟꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯥꯏꯒꯦ. ꯁꯤꯗ ꯍꯥꯏꯕ ꯌꯥꯔꯣꯏ. ꯍꯥ? ꯀꯔꯤꯒꯤ? ꯑꯁ, ꯋꯥꯔꯤ ꯌꯥꯝ ꯂꯩ. ꯑꯗꯨꯒꯤꯅꯤ. ꯍꯧꯖꯤꯛ ꯈꯔ ꯍꯥꯏꯔꯛꯑꯣ. ꯑꯁ, ꯍꯧꯖꯤꯛ ꯌꯥꯗꯦꯃꯤ.
hainaringay tanja aduda makhoigi class master adusu changlakle class adu lairik takpa hore adubo William di wakhal amada adum tauri class ka amata changde school sida thokiba wari kaya khangningbana henmanbana ochana takliba sing adu manada phau yautre asumna mari suba parrot yaubaga break pire matam aduda mapani prap campus ground romda thoglai aduga ahangbo mafam amada phamthai William na hairo ngasai wari do moijrauna akhoi class ki angosana do adu kai dorage magi wari ngakta nemi angosana di aiga kapuna leminaye ka pulli hek hairak adu dadi moijrau du lakak jai magi lakak chaba matau adu obada William su khangladuna makha tana hangjilai adu mairo ai maga su kongnade aina su magi wari khara takibalai ai ma hainade ka punjai haibigi wakhaktani asumna William na sengna haidurakba sida maijrau du wa makha tarai manane tomboy ama koirambani adu ikhang khangudana tomboy du sikre adugi police naga phadana yam tawrubani tomboy du su masak yam phajabani tomboy ni haijabai wani mache du akhoi class da yawbani adu su masak phajabani adu khak wari sa as atai akupa wari budi mi atai na hapet hainabada mana tomboy do molest tawi haibra rape tawi haibra kaino masu haibani adudagi tomboy do masa mathanda sijabo oir male aduduna tamnai haisidi chumbro khangde he dui wadi aidi boarding leitabani na khangde adu marakta tamnai ga su haibi yawbani adu kaisu khalunu da mayam pun leiminoi dubo aidi kam khande adu wari ataina kamai tawbuno as aina mayam loin tam leiradi nang haina roi da school se adu makem leite da ingonda nangi tampham thokutu tamo moijraun hare mana nupi atopada su karana dum taba yawbune nupi gi masam chinguba masa thenguba nupi gi toilet lom da changuba as yam oktabane tali da mai wase chinna poponingte adu achawa sangi machani na adum sida tumina boss haraga leirisini William na aina khangbadadi school su boarding su yam strict oi kana tai adudi kadai chakraba kaide strict noda aina boarding da later su boarding ge arona thupti phane amu khangi kaino lona nupi unaba adu su nungdang du unaba ga yawe asumna wari sanari ngai khanghaudana William du makhoi karom da yeng thokloi matam aduda thongnau dagi masam loina thadaba nupi amana makhoi da yengi badu ore madu ubada somda maijrau na liriba wari du amata mana kong da changkidre makhut aduna maijraugi maphaigan da pop tharaga adesi yengu haibe ingit tawi adubu maijrau na yengu ba matam dadi ngasai kai nupi dun leptun leriba thongnau mapa du lana mi ataina chatkiba matam da nupi adu mangkre aduga maijrau na hari kaino kaidorage ada thongnau da nupi ama lepame adu kaidorage haise mai mongdo hainade yengwai ke tongne maijrau na as hainada bai wadi sida tamiba nupi singse aidi ayamana hainade da wari asigi mathangi part ngai minasi